Laithau kuki khulda thawaina pontha pikhraban athauba taraga humdoigi mafamda piroinaba paudam taret suba Marsta luhonglaga me thadagi khul ngakpa yaukibane naupurabi mahaki loina bisu doctor na ngang unabagi matam thare imung tha asigi marida Tengnopal district ke Laithau kuki khulda kuki militant singna tamthiba mawongda hatokhraba mitei macha taraga humdoigi imungi miyoi singa mathang unarakpagi manungda ngarang lamlai PS ki manung sanba sabungkho khunau awang laikai dage Thogdok asida laikhidraba chongtham lamdai ngan ba maitegi imunga unarubada makhoina hai Mars thada luhonglaba matung medagi lan haurakibadagi khulngakpa yauduna lakhrabane mahaki naupu horabi loina besu haujik doctor na ngang unabagi matam thare mahakti halaklaroi adubu mahakna thamlamba isu adudi uba phanglabasu isu na mapa uba phanglaroi khalubada haifam khangdana wai hairakhe lamdai ngan ba laikai gi miyoi singna nungsina chingu haina mingaunai aduga imungdana ibungo haina kaunakhe masagi chahi kunmari sukhre masil manau ahumgi manungda anina nupi oiraga nupa mathanta ne apokpagi mingna CH Manihar aduga apokpigi mingna chongtham ongbi imau kawe masil manau ahumgi manungda nupa mathanta oibanina mama mapana ayuki numit numidangi thagum yengjaduna yoklakhibane class 1 dagi 8 fauba yangang pokpida leiba Emmanuel High School da tamlakhi adubu imungi laita lairana maram oiraga lairik makha tamthanba ngamkhide imungi mateng pangnabagi damak laikai gi mayamba singi gari da yauduna nung laingoi pekpa thaba yaurakhe asumna humang mamal khara phangjaba aurakpada haukhiba Mars thada yumban punsida khongdarak suba nomba hena kansilakhe adubu luhongba nauringai me ahumdagi kuki singna landarakpada makhoi gi laikai gi miyamsu lanjenakhe sabungkho khunau awang laikai hairiba mitei khulase kuki gi khul singa thangnana leibanina matam ayambada kuki militant singna bom amasung nongmai kapsinduna landarakhe lan asidagi khulasigi nupi angang amasung ahal khaktana nongada da hangba relief camp da lanjena duna laikhi adubu nupa singdi khul ngakani haiduna lehauke masida mahaksu khul ngakpa singi mateng pangkhe adubu khul ngak liba singna matik saba khusu khulai ama fawba leitabana khudong sadaba kaya mayok nakhe oirakliba phiba masidagi yumban ponsida khongda jarakpa kuidriba mahakna mahaki loina bibu tawbulda leiba mapamda thaidokuna lanjena hanke aduga mahakna khul ngakpa ki thabakta maipuna honakhe tha asigi anida atopa mafam amada khul ngakpa chatkani hairamkhe aduga mathangi numit December 3 da apokpa mapada telephone tawraktuna mahakna khul ngakpa yaubada khudong sanaba amade khulai ama phawba leitriba si lainabagi damak Myanmar da changlagani haina khangalamkhe wafam asi tabada apokpa mapana mahakpu Myanmar da chatana bahaikhe haujik imau nupisu masa lumlabanina dasa pangde maram asina chathokpa yade haina khamna ba honakhe adubu mapana hona zakiba pumba aremba tahalamlaga mahak chatkhe mahakna salibase khul ngakpada sijinnanaba matik saba khulai lehenna bagini haina su apokpi mamana phongdorokhe adubu tha asigi marida laithau khulda kuki singna mitei masa taraga humdoi hatkibagi thokdokta mahaksu yauramkhe numit tumakta da pau phanglaba matung mathangi numit December 5 da Jenims ki Mirel sangda laikai gi miyoi singna chatuna yenglubada mahaki thawa yaudra bhaksang leramba thengnarakhe lairabe mung oijarabasu isanupa mathanta yaubanina mama mapana numit thagum yangjaramba amasung maulaklaba matungda isu uragani khanna nungaiba manglan sagatcharamba pumnamak ngaside tangoi tana mangkhre haina apokpi mamana mamittagi mapitana mahakpu kauraga kapahukhe lan asina miyoi kaya manghallei mama mapa oibasingi phizigi mani kaya su munduna pubikhre ahal oiraklaga isana yokpi thakpi gani khanna hingjaramba wakhal thabak oina uba phanglaroi isu laklagana kamdau bahaiba wahang kaya hangladuna Manipur lengakta apokpa mapana lan asi athuba matamda lebhaningi haina phongdorokhe